ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯂꯤ ꯇꯣꯟꯗꯣꯟꯕꯤ ꯄꯪꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯏꯪꯈꯣꯜꯗꯒꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯍꯦꯛꯄ ꯆꯨꯖꯥꯛ ꯑꯅꯤ ꯂꯩ ꯌꯥꯝꯅ ꯆꯥꯅꯤꯡꯅ ꯍꯦꯛꯈꯤꯕꯅꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯊꯣꯡꯕꯗ ꯂꯧꯔꯒ ꯐꯖꯅ ꯆꯥꯒꯦ ꯈꯟꯕꯅꯤ ꯑꯗꯨꯅꯕꯨ ꯃꯀꯨ ꯈꯣꯛꯇꯨꯅ ꯆꯐꯨ ꯌꯥꯏꯔꯤꯕ ꯀꯥꯔꯛ ꯑꯗꯨꯗ ꯊꯤꯟꯖꯤꯟꯗꯨꯅ ꯃꯩꯇꯥꯟ ꯃꯊꯛꯇ ꯊꯝꯗꯨꯅ ꯆꯨꯖꯥꯛꯇꯨ ꯂꯧꯏ ꯃꯐꯝ ꯑꯃ ꯏꯆꯥ ꯆꯥꯗꯕꯗꯨꯗ ꯍꯥꯏꯖꯩ ꯑꯁ ꯁꯨꯃꯥꯏꯅ ꯂꯧꯕꯅ ꯌꯥꯔꯣꯏꯗ ꯁꯤꯒꯤ ꯆꯐꯨꯁꯦ ꯋꯥ ꯌꯥꯝ ꯆꯤꯡꯗꯧꯔꯤ ꯉꯥꯏꯍꯥꯛ ꯊꯥꯡꯗꯣꯛꯇ꯭ꯔꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯐꯨ ꯌꯥꯏꯔꯤꯕꯗꯨ ꯅꯥꯀꯜꯗ ꯐꯠ ꯊꯥꯡꯗꯣꯛꯏ ꯑꯗꯨꯒ ꯂꯧꯔꯤꯕ ꯆꯨꯖꯥꯛꯇꯨ ꯐꯖꯅ ꯂꯧꯊꯣꯛꯏ ꯃꯨꯜꯂꯛꯄꯒꯤ ꯆꯨꯖꯥꯛꯇꯨ ꯄꯣꯛ ꯄꯣꯛꯁꯨ ꯄꯣꯛꯈꯥꯏ ꯍꯥꯎꯔꯅꯤꯗ ꯍꯥꯏꯅ ꯈꯟꯖꯩ ꯃꯨꯜꯂ ꯃꯥꯜꯂꯦ ꯁꯠ ꯂꯧꯊꯣꯛꯂꯒ ꯑꯃꯨꯕ ꯁꯔꯨꯛꯇꯨ ꯈꯤꯡꯊꯈꯤꯅꯕ ꯂꯩꯕꯥꯛꯇꯨꯗ ꯗꯛ ꯗꯛ ꯊꯥꯗꯩ ꯑꯗꯨꯒ ꯍꯦꯛꯇ ꯆꯥꯛꯈꯨꯝꯗꯨꯗ ꯐꯝꯅ ꯐꯝꯅ ꯆꯥꯕ ꯍꯧꯏ ꯇꯣꯟꯗꯣꯟꯕꯤ ꯑꯁꯤꯒꯨꯝꯕ ꯆꯥꯕ ꯊꯛꯄꯁꯤ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯝꯖꯩ ꯃꯌꯨꯝꯗ ꯑꯇꯣꯟ ꯑꯇꯥꯡ ꯑꯣꯏꯅ ꯂꯩꯔꯛꯏ ꯑꯗꯨꯅ ꯆꯥꯕ ꯊꯛꯄꯗꯤ ꯃꯅꯤꯡ ꯇꯝꯅ ꯇꯧꯔꯛꯏ ꯃꯍꯥꯛ ꯆꯥꯔꯤ ꯍꯥꯎꯏꯅꯦ ꯃꯁꯛꯁꯤ ꯎꯕꯗ ꯍꯥꯎꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯤꯕ ꯑꯃꯁꯤꯅ ꯄꯦꯟꯗꯧꯕ ꯃꯥꯟꯗꯦꯗ ꯍꯥꯎꯅ ꯆꯥꯏ ꯆꯥꯕꯗꯨꯗ ꯃꯄꯨꯛꯅꯤꯡ ꯂꯨꯞꯄꯅ ꯃꯩꯊꯛꯇ ꯊꯥꯡꯒꯠꯂꯤꯕ ꯎꯌꯥꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯟꯁꯥꯡ ꯃꯍꯤ ꯑꯗꯨꯅ ꯕꯨꯗ꯭ꯔꯨꯡ ꯕꯨꯗ꯭ꯔꯨꯡ ꯁꯧꯔꯤꯕ ꯀꯥꯏꯗꯨ ꯈꯪꯄꯣꯟꯇꯦ ꯀꯕꯣꯛ ꯂꯩꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯅꯤ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯆꯥꯛꯈꯨꯝꯗ ꯐꯝꯅ ꯐꯝꯅ ꯍꯦꯛꯇ ꯆꯥꯗꯨ ꯂꯩꯔꯤꯕꯗꯨꯕꯨ ꯎꯔꯗꯨꯅ ꯃꯈꯨꯕꯥꯛꯇꯨꯅ ꯃꯊꯕꯥꯛꯇ ꯌꯩꯗꯨꯅ ꯍꯥꯏꯔꯛꯏ ꯍꯔꯦ ꯍꯔꯦ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯦ ꯃꯧ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯍꯥ ꯃꯅꯦꯝꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯇꯣꯟꯗꯣꯟꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯏ ꯃꯅꯦꯝꯕꯨ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ ꯀꯩꯅꯣ ꯏꯃꯥ ꯆꯨꯖꯥꯛ ꯆꯥꯏꯁꯤ ꯎꯗ꯭ꯔꯣ ꯆꯥꯛꯈꯨꯝꯗꯨꯗ ꯀꯅꯥꯅ ꯆꯥꯕ ꯍꯧꯅꯕꯒꯦ ꯑꯦ ꯆꯥꯛꯈꯨꯝꯗ ꯆꯨꯖꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯈꯔꯒ ꯆꯪꯁꯤꯟꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯆꯥꯛꯈꯨꯝ ꯆꯪꯂꯤꯉꯩ ꯀꯔꯤꯝꯇ ꯆꯥꯒꯅꯣ ꯍꯥꯏꯗꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔో ꯇꯧꯍꯩꯗꯦ ꯐꯠꯇꯦ ꯍꯥꯏꯕ ꯊꯕꯛ ꯑꯁꯤꯗꯅꯤ ꯅꯪꯅ ꯈꯟꯅ ꯇꯧꯒꯗꯧꯔꯤꯕꯁꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯣꯕ ꯑꯣ ꯆꯥꯅꯤꯡꯕꯒꯤ ꯆꯥꯏꯅꯤ ꯆꯥꯅꯤꯡꯕꯁꯤ ꯈꯥꯡꯉꯣ ꯍꯥꯏꯔꯣꯏꯕꯣ ꯆꯥꯅꯤꯡꯂꯁꯨ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯒ ꯆꯥꯕ ꯀꯩꯗꯧꯒꯦ ꯇꯣꯟꯗꯣꯟꯕꯤ ꯃꯥꯅ ꯑꯗꯨꯝ ꯆꯥꯕꯗ ꯃꯅꯦꯝꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯇꯥꯕꯗ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤ ꯑꯗꯨꯅ ꯂꯦꯞꯇꯨꯅ ꯃꯆꯤꯟ ꯈꯨꯝꯃꯤ ꯆꯥꯅꯤꯡꯉꯗꯤ ꯆꯥꯔꯦ ꯁꯤꯗ ꯏꯃꯥꯒꯤ ꯃꯊꯧ ꯀꯔꯤ ꯂꯩꯒꯦ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯍꯣꯠꯅꯔꯤꯁꯤꯕꯣ ꯏꯃꯥꯒꯤ ꯊꯣꯛꯄ ꯇꯨꯃꯤꯟ ꯂꯩꯕ ꯍꯩꯇꯕ꯭ꯔꯣ ꯍꯧꯅꯗꯕ ꯊꯕꯛ ꯉꯥꯛꯇ ꯈꯟꯅ ꯇꯧꯔꯒ ꯀꯔꯝꯍꯥꯏꯅ ꯉꯥꯡꯂꯣꯏꯗꯧꯔꯤꯅꯣ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯥꯛꯈꯨꯝ ꯆꯪꯕꯗ ꯈꯣꯡꯗ ꯀꯔꯤꯁꯨ ꯇꯣꯡꯅꯗꯦ ꯆꯥꯛꯈꯨꯝꯕꯨ ꯆꯪꯈ꯭ꯔꯕꯗꯤ ꯌꯥꯗ ꯀꯔꯤꯁꯨ ꯆꯥꯟꯅꯗꯦ ꯑꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯆꯥꯛ ꯌꯥꯝꯅ ꯁꯤꯗꯧꯕ ꯇꯥꯔꯕꯁꯨ ꯆꯥꯛꯈꯨꯝ ꯆꯪꯂꯕꯗꯤ ꯀꯩꯁꯨ ꯆꯥꯗ ꯇꯥꯕꯅꯤꯅꯦ ꯑꯗꯨꯝ ꯁꯤꯍꯟ ꯇꯥꯕꯅꯦꯕ ꯅꯪꯒꯤꯗꯨꯅ ꯃꯔꯩ ꯈꯪꯂꯕ꯭ꯔꯥ ꯃꯔꯩꯅꯦ ꯃꯔꯩ ꯑꯁ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯑꯩꯗꯤ ꯌꯥꯝ ꯉꯥꯡꯅꯤꯡꯉꯗꯤꯅꯦ ꯆꯥꯔꯦ ꯏꯃꯥ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯆꯥꯅꯤꯡꯕꯒꯤ ꯆꯥꯔꯤꯅꯤ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯍꯦꯟꯅ ꯑꯃꯨꯛꯀ ꯆꯥꯁꯤꯜꯂꯤ ꯀꯕꯣꯛ ꯂꯩ ꯃꯃꯧ ꯅꯨꯄꯤꯒꯤ ꯎꯁꯤꯠꯇꯕ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯣꯕ ꯃꯅꯦ ꯃꯀꯨꯅ ꯍꯥꯏꯕ ꯋꯥꯒꯤ ꯃꯌꯣꯛꯇ ꯑꯗꯨꯃꯛ ꯂꯩꯕ ꯃꯧꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯧꯅꯣꯕ ꯑꯩꯒꯤ ꯏꯃꯨꯡꯁꯤ ꯂꯣꯏꯔꯦꯗꯅ ꯑꯩꯕꯨ ꯑꯁ ꯑꯍꯜ ꯂꯃꯟ ꯍꯥꯛꯇꯛꯇꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯊꯛꯈꯥ ꯅꯥꯏꯅ ꯐꯖꯕ ꯂꯤꯛꯂꯝ ꯑꯃꯗ ꯈꯨꯗꯨꯡ ꯏꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛ ꯊꯛꯇ ꯂꯩꯈꯥ ꯇꯥꯔꯤꯅꯤ ꯏꯕꯦꯝꯃ ꯇꯣꯟꯗꯣꯟꯕꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯏꯃꯥ ꯅꯪ ꯌꯥꯝ ꯉꯥꯡꯅꯤꯡꯂꯕꯗꯤ ꯑꯩ ꯊꯣꯛꯈꯤꯗꯣꯏꯕ ꯆꯥꯛꯁꯤ ꯏꯃꯥ ꯊꯣꯡꯍꯧꯔꯒꯦꯔꯣ ꯑꯁꯨꯛ ꯌꯥꯝꯅ ꯉꯝꯕ ꯅꯨꯄꯤ ꯑꯩꯅꯦ ꯍꯩꯅꯗꯦ ꯍꯦꯟꯃꯜꯂꯤꯍꯦ ꯈꯣꯡꯗꯣꯟ ꯆꯪꯂꯛꯏ ꯍꯥꯏꯔꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡꯁꯤꯗ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯈꯔ ꯋꯥꯔꯛ ꯃꯁꯤ ꯃꯉꯛ ꯌꯥꯝꯅ ꯍꯥꯏꯒꯠ ꯃꯁꯤꯗ ꯇꯣꯟꯗꯣꯟꯕꯤꯅ ꯃꯅꯦꯝꯗ ꯍꯦꯔꯥ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯒꯥꯏꯗꯤ ꯌꯥꯝꯅ ꯏꯟꯁꯤꯟꯒꯅꯨꯗ ꯏꯃꯥꯅ ꯊꯧꯅꯥ ꯂꯩꯔꯒꯅ ꯂꯥꯛꯑꯣ ꯍꯦꯛꯇ ꯆꯥꯏꯅꯁꯤ ꯃꯉꯣꯟꯗ ꯏꯟꯁꯤꯟꯕꯒꯤ ꯊꯕꯛ ꯒꯥꯏꯗꯤ ꯌꯥꯝ ꯇꯧꯅꯒꯨꯝꯁꯤ ꯍꯦ ꯆꯤꯟꯊꯤꯕꯤ ꯇꯧꯉꯝꯕꯤ ꯅꯪ ꯑꯩꯈꯣꯏꯒꯁꯤ ꯀꯔꯤꯁꯨ ꯀꯤꯗ꯭ꯔꯦꯅꯦ ꯍꯥ ꯑꯦ ꯏꯃꯥꯕꯨ ꯀꯩꯅꯣ ꯕꯨꯠꯂꯣ ꯂꯥꯏꯔꯣ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯗꯨꯅ ꯑꯩꯅ ꯏꯃꯥꯕꯨ ꯀꯤꯗꯣꯏꯕ ꯃꯁꯤ ꯈꯨꯝꯂꯤꯕ ꯃꯆꯤꯜ ꯑꯁꯤ ꯊꯨꯒꯥꯏꯔꯒꯦ ꯇꯣꯟꯗꯣꯟꯕꯤꯅ ꯅꯣꯛꯇꯨꯅ ꯍꯣ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯊꯨꯒꯥꯏꯕꯤꯔꯣ ꯊꯨꯒꯥꯏꯕꯤꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯜꯗꯨ ꯇꯨꯝꯊꯣꯛꯏ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯑꯃꯒꯤ ꯃꯑꯣꯡꯅꯤ ꯃꯈꯣꯏꯗꯧꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯅ ꯅꯃꯥ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕ ꯃꯑꯣꯡ ꯇꯧꯔꯤꯕꯁꯦ ꯅꯪꯁꯨ ꯅꯃꯤꯠꯇꯨꯅ ꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨ ꯍꯥꯏꯕꯅꯤ ꯃꯅꯦꯝ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯊꯧꯒꯜꯂꯣꯟ ꯑꯃꯠꯇꯁꯨ ꯎꯠꯇꯕ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯋꯥꯔꯛꯎ ꯍꯥꯏꯔꯤꯕꯁꯤꯅꯤ
ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯝꯗ ꯊꯣꯛꯈ꯭ꯔꯦ ꯇꯣꯟꯗꯣꯟꯕꯤꯅ꯫ ꯏꯁ ꯃꯥꯅ ꯈꯜꯂꯤꯕꯨ ꯃꯆꯥꯅꯨꯄꯥꯁꯤ ꯏꯟꯁꯤꯜꯂꯒ ꯑꯩꯕꯨ ꯐꯨꯍꯟꯅꯤ ꯑꯁꯤꯅꯤꯅꯦ꯫ ꯑꯩꯕꯨ ꯌꯥꯝ ꯐꯨꯕꯤꯔꯅꯤꯕ ꯅꯆꯥꯅꯨꯄꯥꯁꯤꯅ꯫ ꯃꯄꯣꯛ ꯇꯔꯦꯠꯇ ꯑꯣꯏꯊꯣꯛꯇ꯭ꯔ ꯋꯥꯅꯤ ꯃꯗꯨ꯫ ꯄꯨꯛꯆꯦꯜ ꯐꯠꯇꯕꯅ ꯃꯥꯅ ꯐꯠꯇ꯭ꯔꯒ꯫ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯏ꯫ ꯌꯦꯡꯉꯨꯅꯦ ꯃꯈꯣꯏ ꯇꯥꯇꯣꯟ, ꯅꯣꯏ ꯅꯃꯥꯁꯤꯅ ꯑꯩꯉꯣꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝ ꯌꯦꯡꯁꯤꯟꯕ, ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯉꯥꯡꯅꯤꯡꯒꯦ ꯍꯥꯏꯕꯗꯣ꯫ ꯉꯁꯥꯏ ꯑꯩꯅ ꯏꯪꯈꯣꯜꯗꯒꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯆꯨꯖꯥꯛ ꯑꯅꯤꯈꯛ ꯍꯦꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯃꯩ ꯍꯧꯒꯠꯂꯤꯉꯩꯁꯤꯗ ꯆꯥꯛ ꯊꯣꯡꯅꯤꯡꯉꯦꯁꯤ ꯂꯧꯔꯒ ꯆꯥꯔꯨꯕ꯫ ꯑꯗꯨꯒꯤ ꯃꯥꯅ ꯇꯥꯕ ꯉꯝꯗꯕ ꯃꯑꯣꯡꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤꯁꯤꯅꯤ꯫ ꯈꯣꯝꯗꯣꯟꯅ ꯇꯞꯅ, ꯅꯪꯁꯨꯕ ꯏꯃꯥ ꯄꯥꯕꯨꯡꯅ ꯄꯥꯝꯗꯕ ꯊꯕꯛ ꯉꯥꯛꯇ ꯈꯟꯅ ꯇꯧꯏ꯫ ꯑꯦ ꯀꯩꯅꯣ ꯃꯈꯣꯏ ꯇꯥꯇꯣꯟꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯉꯥꯡꯗꯨꯕꯨ ꯀꯔꯤꯅꯣ? ꯇꯣꯟꯗꯣꯟꯕꯤ, ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ, ꯏꯃꯨꯡ ꯑꯁꯦ ꯑꯍꯜ ꯂꯃꯟ ꯄꯥꯜꯂꯤ꯫ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯊꯛ ꯈꯥ ꯅꯥꯏꯅ ꯆꯠꯂꯛꯄ ꯏꯃꯨꯡꯅꯤ꯫ ꯇꯧꯍꯩꯕ ꯇꯧꯍꯩꯗꯕ ꯌꯥꯝꯅ ꯈꯥꯏꯕꯅꯤ꯫ ꯍꯣ ꯉꯝꯄꯣꯟꯇꯦ, ꯅꯣꯏ ꯏꯃꯨꯡꯒꯤ ꯆꯠꯅꯕꯤꯅꯦꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯩ ꯉꯝꯄꯣꯟꯇꯦꯕ꯫ ꯅꯣꯡꯃꯇꯪ ꯌꯥꯍꯧ ꯊꯦꯡꯕꯗ ꯏꯄꯥꯝꯒꯤ ꯏꯃꯥ ꯏꯄꯥ ꯄꯟꯗꯨꯅ ꯍꯦꯛꯇ ꯋꯥ ꯉꯥꯡꯉꯛꯇꯣꯏꯕ꯫ ꯋꯥꯏꯃꯨꯛꯇ ꯁꯤꯠꯂꯁꯨ ꯁꯨꯝꯖꯤꯠ ꯃꯇꯣꯟ ꯍꯥꯏꯒ ꯍꯥꯏꯗꯦꯒ ꯀꯅꯥꯅꯕꯨ ꯄꯨ ꯊꯥꯡꯕ ꯉꯝꯖꯗꯣꯏꯅꯣ? ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕ, ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯕꯁꯦ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯡꯁꯤꯜꯂꯛꯄ, ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯋꯥ ꯉꯥꯡꯂꯛꯄꯁꯤꯡ, ꯈꯪꯉꯕ? ꯏꯃꯥꯅ ꯉꯥꯡꯕ ꯋꯥꯁꯤꯗ ꯅꯪꯅ ꯐꯠꯇꯅ ꯑꯗꯨꯝ ꯈꯜ꯫ ꯏꯃꯥꯅ ꯉꯥꯡꯂꯤꯕꯁꯦ ꯅꯪꯅ ꯇꯧꯕ ꯊꯕꯛꯇ ꯁꯣꯏꯕꯗꯨꯒꯤ ꯁꯦꯝꯗꯣꯛꯅꯕ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯪꯅ ꯃꯗꯨ ꯂꯧꯔꯒ ꯂꯣꯏꯔꯦ꯫ ꯑꯦ ꯃꯈꯣꯏ ꯇꯥꯇꯣꯟꯗꯤ ꯀꯩꯅꯣꯝ ꯇꯧꯔꯦꯅ꯫ ꯅꯣꯏ ꯅꯃꯥꯁꯤꯒꯤ ꯃꯤꯆꯪꯗ ꯍꯦꯛꯇ ꯂꯩꯈꯤꯕꯩ ꯋꯥꯅꯤꯅꯦ꯫ ꯇꯧꯅꯨ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯅꯨꯀꯣ, ꯇꯧꯅꯨ ꯍꯥꯏꯖꯩꯁꯤꯅꯤ꯫ ꯅꯪꯅꯅꯦ ꯐꯠꯇꯅ ꯑꯗꯨꯝ ꯈꯟ ꯌꯥꯔꯤꯁꯦ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯀꯔꯤꯝꯇ ꯆꯥꯒꯅꯤ꯫ ꯆꯥꯛꯇꯣ ꯐꯖꯅ ꯊꯣꯡ꯫ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ, ꯏꯄꯨꯔꯣꯏꯕꯅ ꯐꯥꯎꯕ ꯑꯩꯒꯤ ꯃꯤꯆꯪꯗ ꯂꯩꯇ꯭ꯔꯕ꯫ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯤꯕ ꯐꯥꯟꯗꯨꯗ ꯁꯠꯐꯝ ꯊꯩ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯨꯖꯥꯛꯇꯨꯗ ꯌꯦꯡꯂꯒ, ꯆꯥꯔꯣꯏ, ꯆꯨꯖꯥꯛ ꯑꯝꯇ ꯆꯥꯔꯣꯏ, ꯌꯨꯝꯁꯦ ꯑꯩꯒꯤ ꯃꯤꯆꯪ ꯑꯝꯇ ꯂꯩꯔꯣꯏꯗꯕꯅꯤ, ꯆꯥꯔꯣꯏꯕ ꯍꯥꯏꯗꯨꯅ ꯈꯨꯖꯥꯝ ꯈꯨꯄꯥꯛ ꯑꯗꯨꯗ ꯗꯛ ꯍꯥꯞꯊꯩ꯫ ꯈꯣꯝꯗꯣꯟꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯨꯝ ꯑꯁꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯊꯛ ꯈꯥ ꯅꯥꯏꯅ ꯆꯠꯂꯛꯏ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯐꯕ ꯐꯠꯇꯕ ꯍꯥꯏꯅ ꯌꯥꯝꯅ ꯈꯥꯏꯗꯣꯔꯛꯏ꯫ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨ ꯇꯣꯟꯗꯣꯟꯕꯤ ꯃꯥꯗꯤ ꯉꯥꯛꯄ ꯉꯝꯗꯦ, ꯑꯗꯨꯝꯅ ꯇꯧꯕ ꯄꯥꯝꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯥꯅ ꯑꯅꯤꯡꯕ ꯄꯥꯝꯕꯗꯨꯗ ꯇꯧꯕꯗꯨꯅꯤ꯫ ꯃꯀꯨ ꯏꯕꯨꯡꯉꯣꯅ ꯈꯔ ꯃꯐꯩ, ꯋꯥꯗꯤ ꯀꯌꯥ ꯉꯥꯡꯗꯦ꯫ ꯃꯅꯦꯝ ꯑꯁꯤ ꯑꯣꯏꯔꯦ, ꯃꯍꯥꯛꯅ ꯍꯨ 7ꯃꯨꯛ ꯈꯥꯔꯤꯕ ꯃꯍꯥꯛꯅ ꯌꯥꯝ ꯅꯨꯡꯁꯤꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯟꯗꯣꯟꯕꯤ ꯏꯔꯨꯖꯊꯣꯛꯇꯨꯅ ꯁꯨꯝꯗꯨꯅ ꯐꯅꯦꯛꯇꯨ ꯐ꯭ꯔꯪ ꯂꯥꯎꯅ ꯀꯟꯊꯣꯛꯂꯒ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯁꯠ ꯌꯥꯟꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯡ ꯊꯥꯈꯤ꯫ ꯏꯪꯈꯣꯜꯗ ꯂꯩꯔꯝꯕ ꯀꯕꯣꯛꯅ ꯂꯧꯔꯛꯏ꯫ ꯍꯥꯏ ꯉꯥꯏꯈꯣ ꯅꯪ! ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯍꯥꯏꯖꯩ ꯃꯊꯟꯇ꯫ ꯑꯁ ꯇꯟꯗꯧꯔꯤꯗꯩꯗꯤ ꯅꯣꯡꯉꯥꯟꯅ ꯉꯥꯏꯔꯤ ꯍꯥꯏꯕꯅꯤꯗ꯫ ꯀꯕꯣꯛꯂꯩꯗꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯦ꯫ ꯐꯤ ꯐꯅꯦꯛ ꯐꯧꯕꯕꯨ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯐꯧꯅꯩ? ꯁꯨꯃꯥꯏꯅ ꯐꯧꯋꯏꯗꯅ ꯀꯅꯥꯅ ꯇꯥꯛꯄꯤꯒꯦ? ꯍꯥ? ꯀꯩꯅꯣ ꯏꯃꯥꯅ ꯅꯃꯥ ꯑꯣꯏꯅ ꯇꯧꯕ ꯊꯕꯛꯇ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯁꯤꯟꯗꯨꯅ ꯋꯥ ꯉꯥꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ꯫ ꯍꯩ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯇꯥꯛꯄꯤꯔꯤꯕꯅꯤ, ꯇꯝꯕꯤꯔꯤꯕꯅꯤ꯫ ꯌꯨꯝꯕꯥꯜꯂꯣꯟ ꯍꯥꯏꯕꯗꯣ ꯇꯥꯛꯄꯤꯔꯤꯕ, ꯈꯪꯂꯕ꯭ꯔꯥ? ꯍꯣ ꯑꯃꯠꯇ ꯇꯥꯛꯄꯤꯔꯅꯨ, ꯑꯩ ꯄꯥꯝꯗ꯭ꯔꯦ, ꯑꯩ ꯈꯪꯅꯤꯡꯗ꯭ꯔꯦꯕ꯫ ꯏꯃꯥꯒꯤ ꯕꯥꯁꯟ ꯃꯌꯥꯝꯁꯦ ꯇꯥꯕꯗ ꯑꯩ ꯀꯣꯛꯀꯥꯏꯁꯦ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯤꯡꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯦꯟꯃꯜꯂꯤ ꯏꯃꯥ! ꯉꯥꯡꯂꯤꯕꯁꯦ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯅꯪ ꯈꯛ ꯈꯟꯗꯦꯅꯦ꯫ ꯅꯪꯒꯤ ꯍꯥꯏꯕꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯋꯥ ꯉꯥꯡꯉꯦꯗꯅ ꯐ꯭ꯔꯪ ꯁꯥꯎꯒꯠꯄ ꯑꯗꯨꯇꯅꯦꯕ꯫ ꯍꯥ? ꯁꯥꯎꯗ꯭ꯔꯕꯗꯤ ꯁꯤꯗꯕꯨ ꯀꯅꯥ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯍꯥꯏꯕ? ꯍꯩ ꯇꯁꯦꯡꯅ ꯈꯣꯡꯒ ꯊꯥꯡꯒꯗꯕ ꯀꯤꯔꯤ꯫ ꯏꯃꯥꯒꯤ ꯃꯑꯣꯡꯁꯤꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯈꯣꯡ ꯊꯥꯡꯕ ꯐꯥꯎ ꯐꯩꯒ ꯌꯨꯝꯅꯤꯡ ꯀꯥꯏꯅꯒ ꯉꯥꯡꯂꯛꯇꯧ ꯃꯥꯜꯂꯤ꯫ ꯍꯩ ꯅꯕꯨꯛꯆꯦꯜꯗꯣ ꯈꯔ ꯐꯧ ꯍꯩ꯫ ꯇꯥꯛꯄꯤꯔꯤꯕ ꯇꯝꯕꯤꯔꯤꯕꯁꯦ ꯅꯔꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨ꯫ ꯇꯨ ꯌꯦꯡꯉꯣ, ꯐꯤ ꯐꯅꯦꯛ ꯐꯧꯕ ꯃꯇꯝꯗ ꯁꯦ ꯐꯤꯖꯤꯟꯁꯦ ꯃꯥꯟꯅꯔꯒ ꯐꯧ, ꯈꯪꯂꯕ꯭ꯔꯥ? ꯍꯣ ꯑꯩꯅ ꯐꯧꯅꯤꯡꯕ ꯃꯑꯣꯡꯗ ꯐꯧꯗꯧꯔꯤ꯫ ꯏꯃꯥ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯅꯆꯤꯟꯗꯨ ꯈꯨꯝꯗꯨꯅꯤ ꯅꯪꯕꯣ, ꯅꯆꯤꯟꯗꯨ ꯊꯨꯒꯥꯏꯅꯤꯅꯦ꯫ ꯏꯃꯥꯒꯤꯁꯦ ꯇꯁꯦꯡꯅ ꯑꯩꯒꯤ ꯆꯤꯟꯁꯦ ꯊꯨꯒꯥꯏꯅꯤꯡꯉꯤꯔ? ꯌꯥꯝ ꯊꯨꯒꯥꯏꯅꯤꯡꯉꯤꯔꯕ? ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯕ ꯁꯛꯄ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪꯕꯨ ꯀꯔꯝꯕ ꯂꯥꯏꯅ ꯁꯥꯔꯛꯄꯒꯦ? ꯑꯁꯨꯛ ꯌꯥꯝꯅ ꯅꯃꯧꯅ ꯇꯧꯕ ꯊꯕꯛꯇ ꯉꯥꯡꯅꯤꯡꯕ ꯏꯃꯥ ꯅꯪꯗꯤ ꯀꯔꯝꯕ ꯂꯥꯏꯅ ꯁꯥꯔꯛꯀꯦ? ꯍꯔꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯌꯥꯝ ꯉꯝꯃꯦ ꯃꯤ꯫ ꯍꯣꯏ ꯏꯃꯥꯅ ꯏꯪꯅ ꯂꯦꯝꯅ ꯄꯛꯂꯩ ꯃꯔꯩ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯏꯪꯅ ꯂꯦꯝꯅꯅꯦ ꯄꯛꯂꯩ ꯃꯔꯩꯅꯤ꯫ ꯑꯁꯨꯝꯅ ꯈꯛ ꯇꯧꯔꯦ꯫ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯩꯕꯨ ꯎꯕ ꯈꯨꯗꯤꯡꯒꯤ ꯉꯥꯡꯗꯣꯏꯒ ꯈꯣꯠꯇꯣꯏꯒ꯫ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤꯅ ꯁꯥꯎꯅꯤꯡꯉꯦ, ꯃꯤ ꯀꯧꯕꯅꯤꯅ꯫ ꯐꯠꯇꯕꯗꯣ ꯁꯦꯝꯗꯣꯛꯄꯤꯔꯤꯁꯦ ꯐꯔꯦ ꯍꯥꯏꯅꯗꯤ ꯅꯪ ꯈꯟꯗꯦꯕ, ꯍꯥ ꯅꯠꯇ꯭ꯔꯣ? ꯍꯣ ꯁꯦꯝꯗꯣꯛꯄꯤꯔꯛꯀꯅꯨ, ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ ꯍꯥꯏꯕ꯫ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯃꯟꯗꯅ ꯑꯩꯅꯦ ꯅꯣꯏꯕꯒ ꯑꯝꯇ ꯉꯝꯗ꯭ꯔꯕꯅꯤ, ꯆꯤ ꯊꯨꯡꯂꯕꯅꯤ꯫ ꯀꯔꯤ ꯊꯣꯛꯏꯅ ꯉꯥꯡꯖꯁꯥꯏ? ꯑꯔꯦꯝꯕꯗ ꯃꯇꯝꯁꯤ ꯃꯥꯡꯍꯜꯂꯦꯕ꯫ ꯀꯅꯥ ꯅꯨꯡꯁꯤꯅꯤ ꯇꯧꯔꯤ? ꯃꯉꯛꯇꯨ ꯐꯦꯠ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯀꯕꯣꯛꯂꯩꯅ꯫ ꯑꯁꯨꯛ ꯉꯥꯛꯅ ꯁꯛꯅꯕ ꯌꯥꯗꯕ ꯃꯧ ꯂꯨꯗꯧꯔꯤꯗ ꯌꯨꯝꯕꯥꯜꯂꯁꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯤ꯫ ꯇꯣꯟꯗꯣꯟꯕꯤ ꯃꯁꯦꯜꯗꯨꯗ ꯁꯥꯎꯅꯤꯡꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯇꯧꯒꯗꯕ ꯊꯕꯛꯇꯨ ꯇꯧꯏ꯫ ꯑꯌꯦꯡꯕꯤ ꯃꯈꯨꯠꯇ ꯃꯥꯏꯔꯦꯟꯗꯨꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ ꯍꯥꯏꯔꯩ ꯃꯅꯦꯝꯗ꯫ ꯏꯃꯥ ꯃꯥꯏꯔꯦꯟꯅꯤ,
ꯆꯝꯐꯨꯠꯁꯨ ꯐꯨꯠꯂꯨ ꯊꯣꯡꯂꯒꯁꯨ ꯆꯥꯕ ꯌꯥꯔꯅꯤ ꯉꯔꯥꯡ ꯏꯄꯥꯝꯗꯒꯤ ꯍꯥꯞꯂꯛꯄꯅꯤ ꯐꯔꯦꯗ ꯏꯃꯥꯁꯨ ꯆꯥꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯊꯝꯃꯨ ꯊꯝꯃꯤ ꯑꯌꯤꯡꯕꯤꯁꯤꯃꯗꯤ ꯈꯣꯡꯒꯨꯜ ꯇꯥꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒ ꯃꯈꯣꯏ ꯃꯃꯥꯡ ꯊꯪꯕ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯗꯨꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯗꯨꯅ ꯍꯣꯡꯗꯣꯛꯇꯨꯅ ꯇꯣꯉꯥꯟꯅ ꯆꯥꯗꯨ ꯂꯩꯈꯤꯕꯅꯤ ꯍꯧꯖꯤꯛꯅ ꯃꯆꯥ ꯇꯣꯝꯕꯒ ꯄꯨꯟꯕꯅꯤ ꯑꯌꯤꯡꯕꯤꯅ ꯑꯃꯨꯛ ꯍꯥꯏ ꯏꯃꯥ ꯌꯨꯝꯒꯤ ꯏꯃꯥꯅ ꯏꯃꯥꯒ ꯑꯩꯈꯣꯏ ꯇꯣꯟꯗꯣꯟꯕꯤ ꯑꯩꯈꯣꯏ ꯌꯨꯝ ꯄꯨꯟꯅꯕꯗ ꯂꯥꯛꯑꯣ ꯆꯥꯛ ꯆꯔꯥ ꯃꯆꯥꯁꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯛꯏ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯏꯃꯥ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯛꯄꯅꯤꯅ ꯆꯠꯇꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯅꯣꯡꯃ ꯆꯠꯁꯤ ꯏꯃꯥ ꯆꯠꯄꯕꯨꯗꯤ ꯌꯥꯏꯌꯦ ꯑꯗꯨꯗ ꯏꯃꯥ ꯑꯣꯏꯕꯤꯑꯝꯃ ꯅꯅꯥꯎ ꯅꯨꯄꯤꯁꯤꯒ ꯂꯣꯏꯅꯔꯒ ꯀꯥꯏꯗꯤ ꯏꯃꯥꯗꯤ ꯆꯠꯅꯤꯡꯗꯦꯅꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯤ ꯏꯃꯥ ꯃꯁꯤ ꯃꯤꯔꯣꯜ ꯊꯨꯡꯗꯦꯅꯦ ꯀꯛꯅꯕ ꯑꯃ ꯏꯌꯥ ꯌꯥꯗꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄ ꯏꯃꯥ ꯏꯀꯥꯏꯌꯦ ꯑꯗꯨꯒꯤꯕꯨ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯗꯨꯅ ꯄꯪꯇꯧ ꯇꯧꯖꯔꯤꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯦꯝꯗꯣꯛꯄꯤꯔꯒ ꯂꯣꯏꯔꯦꯗꯅ ꯁꯦꯝꯗꯣꯛꯄꯗ ꯌꯥꯗꯧꯕ ꯅꯠꯇꯦ ꯃꯁꯤ ꯃꯥ ꯂꯥꯛꯄꯗꯒꯤ ꯑꯩꯁꯦ ꯆꯤꯟꯁꯨ ꯐꯅꯌꯥꯝ ꯀꯜꯂꯕꯅꯤ ꯇꯧꯔꯤꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯃꯥ ꯅꯣꯡꯃ ꯄꯨꯟꯅ ꯆꯠꯁꯤꯀꯣ ꯍꯣꯏ ꯆꯠꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯌꯤꯡꯕꯤ ꯃꯃꯩ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ ꯀꯕꯣꯛꯂꯩ ꯂꯩꯔꯤꯕ ꯃꯥꯏꯔꯦꯟꯗꯨ ꯄꯥꯏꯈꯠꯂꯤ ꯍꯥꯎꯔꯅꯤ ꯊꯣꯛꯅꯕ ꯁꯛꯁꯦ ꯇꯧꯗꯧꯔꯤꯕꯁꯤꯕꯨ ꯃꯁꯤꯒꯤ ꯃꯧ ꯁꯛꯇꯥꯁꯤꯅ ꯊꯣꯡꯕꯗ ꯍꯥꯎꯒꯗꯧꯔꯤꯕ꯭ꯔꯥ ꯃꯗꯨ ꯄꯨꯁꯤꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯇꯣꯟꯗꯣꯟꯕꯤ ꯆꯥꯛ ꯃꯩ ꯊꯥꯒꯠꯄꯗ ꯉꯥꯏꯔꯤ ꯀꯕꯣꯛꯂꯩꯅ ꯃꯥꯏꯔꯦꯟꯗꯨ ꯗꯛ ꯊꯝꯂꯒ ꯃꯥꯏꯔꯦꯟꯁꯤ ꯊꯣꯡꯁꯤ ꯏꯃꯥꯗꯤ ꯁꯤ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯝꯂꯒ ꯐꯠ ꯊꯣꯛꯈꯤ ꯇꯣꯟꯗꯣꯟꯕꯤꯅ ꯃꯁꯤꯡꯗ ꯁꯣꯜꯂꯤ ꯆꯥꯅꯤꯡꯉꯤ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ ꯉꯥꯡꯕꯅ ꯐꯔꯤꯕ ꯃꯈꯨꯠꯇꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯄꯥꯡꯁꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦꯅꯦ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯃꯁꯤ ꯑꯩꯉꯣꯟꯗ ꯀꯥꯏꯁꯨ ꯐꯠꯇꯕꯅꯤ ꯀꯥꯏꯅ ꯍꯥꯏꯖꯕꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯔꯦꯟ ꯑꯗꯨ ꯊꯛ ꯆꯤꯡꯁꯤꯜꯂꯒ ꯂꯩꯔꯤꯕ ꯆꯥꯛꯈꯨꯝꯒꯤ ꯍꯩꯖ꯭ꯔꯥꯡ ꯑꯗꯨꯅ ꯃꯥꯏꯔꯦꯟꯗꯨ ꯇꯪꯈꯥꯏ ꯃꯄꯥ ꯆꯞ ꯆꯥꯅ ꯆꯕꯠ ꯍꯦꯛꯇ ꯈꯥꯏꯊꯩ ꯊꯥꯡ ꯀꯥꯏꯗꯨ ꯏꯅꯞ ꯅꯞꯄꯤ ꯑꯍꯥꯎꯕ ꯃꯥꯏꯔꯦꯜꯅꯤ ꯍꯥꯏꯖꯩ ꯃꯥꯏꯔꯦꯟ ꯃꯀꯨꯁꯦ ꯈꯣꯛꯄꯗ ꯈꯨꯠꯀꯥꯁꯤ ꯂꯣꯏꯗꯣꯏꯅꯤ ꯑꯩꯅ ꯍꯥꯏꯗꯤ ꯊꯣꯡꯉꯨ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯈꯔꯁꯨ ꯁꯦꯝ ꯁꯥꯖꯤꯜꯍꯧꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯍꯥꯔꯥꯅꯤ ꯁꯥꯔꯒ ꯂꯩꯈ꯭ꯔꯅꯤ ꯉꯥꯡꯂꯝꯗꯥꯏꯗ ꯈꯛꯇꯅꯤ ꯃꯥꯅ ꯆꯪꯉꯛꯇꯣꯏꯁꯦ ꯍꯥꯏꯅ ꯀꯕꯣꯛꯂꯩꯗꯨ ꯑꯃꯨꯛ ꯆꯪꯂꯛꯏ ꯃꯥꯏꯔꯦꯟꯒ ꯈꯥꯏꯗꯨ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏ ꯃꯥꯏꯔꯦꯟ ꯑꯁꯤꯗꯤ ꯀꯅꯥꯅ ꯈꯥꯏꯔꯤꯕ ꯑꯩꯅ ꯈꯥꯏꯗ꯭ꯔꯗꯤ ꯀꯅꯥ ꯂꯥꯛꯑꯒ ꯈꯥꯏꯗꯣꯏꯕ ꯍꯥꯏ ꯅꯪ ꯃꯇꯣꯏꯅꯔꯥ ꯅꯨꯄꯤꯅ ꯈꯣꯡꯗ꯭ꯔꯨꯝ ꯃꯥꯏꯔꯦꯟ ꯈꯥꯏꯕ ꯌꯥꯕ꯭ꯔో ꯀꯩꯅꯣ ꯏꯃꯥ ꯃꯥꯏꯔꯦꯟꯁꯤꯕꯨ ꯅꯨꯄꯤꯅ ꯈꯥꯏꯕ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯕꯅꯦ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯉꯥꯡꯗꯣꯏꯒꯤꯗ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯤꯁꯤꯕꯣ ꯉꯥꯡꯗ꯭ꯔꯕꯗꯤ ꯅꯪꯅ ꯇꯧꯕ ꯊꯕꯛꯁꯤꯡꯁꯦ ꯂꯥꯏꯕꯛꯄꯥꯜ ꯁꯦꯕꯥꯠꯅꯕ ꯉꯥꯛꯇ ꯈꯪꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯂꯣꯏꯔꯦ ꯑꯩ ꯂꯣꯏꯔꯦ ꯑꯩꯅꯗꯤ ꯏꯕꯨꯡꯉꯣ ꯃꯥꯏꯔꯦꯟ ꯈꯥꯏꯅꯕ ꯀꯧꯕ ꯊꯣꯛꯂꯨꯔꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯥꯅ ꯍꯦꯛꯇ ꯈꯥꯏ ꯂꯩꯔꯝꯃꯦꯕ ꯑꯗꯨ ꯉꯁꯥꯏꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯈꯥꯏꯔꯝꯈꯤꯅꯨ ꯊꯝꯂꯝꯃꯣꯅ ꯍꯥꯏꯔꯝꯕ ꯌꯥꯗꯕ꯭ꯔꯕ ꯍꯥꯏꯔꯝꯗ꯭ꯔꯕꯅꯤꯅ ꯊꯣꯡꯉꯨ ꯈꯛꯇ ꯍꯥꯏꯔꯝꯕꯅꯤ나 ꯑꯩꯁꯨ ꯊꯣꯡꯒꯦ ꯍꯥꯏꯅ ꯈꯥꯏꯔꯤꯕ ꯁꯤꯕꯨ ꯑꯩꯅ ꯂꯥꯟꯕ ꯇꯥꯗꯧꯔꯤꯕ꯭ꯔꯣ ꯕꯦꯝꯃ ꯅꯪ ꯁꯤꯕꯨ ꯅꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯃꯥ ꯅꯄꯥꯅ ꯀꯔꯤꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯥ ꯌꯨꯝꯕꯥꯂꯣꯟ ꯑꯃꯠꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯣ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯧ ꯑꯣꯏꯔꯨꯅꯤꯗꯣ ꯍꯥꯏꯅ ꯂꯥꯛꯄꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯕꯅꯤꯗ ꯑꯁ ꯌꯥꯝ ꯇꯟꯖꯩꯗ ꯏꯃꯥꯒꯤꯁꯤ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏ ꯆꯠꯂꯣ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯃꯤꯅ ꯉꯥꯡꯂꯤꯁꯦ ꯇꯥꯎ ꯍꯥꯏꯕꯅꯤꯅꯦ ꯅꯅꯦꯝ ꯑꯃꯅꯤ ꯍꯥꯏꯗꯅ ꯉꯥꯡ ꯁꯛꯄꯁꯨ ꯅꯕꯨꯛꯇꯣ ꯐꯠꯇꯕꯅꯤꯅ ꯐꯠꯇ ꯋꯥꯈꯜꯇꯅꯤ ꯅꯪꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯈꯜꯂꯤꯕꯁꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯁꯣꯏꯔ ꯃꯥꯜꯂꯦ ꯏꯅꯦꯝ ꯏꯀꯨꯅ ꯇꯥꯛꯄꯤꯔꯤꯕꯁꯦ ꯑꯩꯕు ꯐꯅꯤꯡꯕꯒꯤꯅꯤꯀꯣ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯅꯉꯣꯟꯗ ꯁꯨꯈꯟ ꯈꯟꯗ꯭ꯔꯕꯅꯤ ꯕꯦꯝꯃ ꯆꯟꯅꯔꯣꯏ ꯍꯥꯏꯁꯤꯅꯤ ꯆꯟꯅꯔꯣꯏꯀꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯀ꯭ꯔꯛ ꯏꯟꯁꯤꯟꯕꯗ ꯑꯩꯁꯨ ꯏꯈꯣꯡ ꯊꯥꯡꯐꯥꯎ ꯁꯣꯏꯔꯕꯅꯤ ꯍꯩꯇ꯭ꯔꯕ ꯀꯅꯥꯅꯕꯨ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯈꯣꯝꯗꯣꯟ ꯆꯪꯂꯛꯏ ꯉꯥꯡꯅꯔꯝꯕ ꯋꯥꯐꯝ ꯑꯗꯨꯗ ꯍꯥꯏ ꯑꯃꯨꯛ ꯀꯩꯗꯧꯅꯔꯒꯦꯕ ꯃꯥꯏꯔꯦꯟ ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯍꯦꯛꯇ ꯈꯥꯏꯔꯒ ꯂꯩꯔꯝꯂꯤꯕꯅꯤ ꯐꯔꯤꯕ꯭ꯔꯥꯗꯨꯗꯤ ꯇꯣꯟꯗꯣꯟꯕꯤ ꯅꯪꯁꯨ ꯍꯦꯟꯃꯟꯗ꯭ꯔꯣꯗꯨꯗꯤ ꯀꯅꯥꯅ ꯈꯪꯅꯤꯒꯦ ꯃꯈꯣꯏ ꯇꯥꯇꯣꯟ ꯏꯃꯥꯅ ꯊꯝꯂꯝꯕꯗꯨꯗ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯈꯥꯏꯔꯤꯕꯅꯤ ꯑꯩ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯃꯥꯏꯔꯦꯟꯁꯦ ꯀꯅꯥꯅ ꯄꯤꯔꯛꯏꯅꯣ ꯏꯆꯦꯅ ꯄꯤꯔꯛꯏꯔꯦꯃ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯆꯦꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯀꯩꯗꯧꯕꯒꯤꯅꯣ ꯍꯥꯏꯕꯅꯤ ꯃꯥꯅ ꯃꯥꯏꯔꯦꯟ ꯄꯤꯔꯛꯏꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯃꯁꯤꯅ ꯍꯦꯛꯇ ꯇꯥꯏꯅꯗ꯭ꯔꯗꯤ ꯃꯥꯅ ꯃꯥꯏꯔꯦꯟꯁꯤ ꯄꯤꯔꯝꯗ꯭ꯔꯗꯤ ꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ ꯀꯕꯣꯛꯂꯩꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯏꯃꯥꯕꯨ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯧ ꯍꯥꯏꯕꯅꯣꯅꯦ ꯏꯃꯥ ꯋꯥꯈꯜ ꯇꯥꯗ꯭ꯔꯦꯀꯣ ꯏꯃꯥ ꯑꯉꯥꯡ ꯈꯔ ꯑꯣꯏꯗꯨꯅ ꯇꯧꯔꯤꯅꯤ ꯇꯞꯅ ꯍꯥꯏꯔꯒ ꯌꯥꯔꯛꯀꯅꯤꯗ ꯇꯞꯅ ꯍꯥꯏꯔꯁꯨ ꯌꯥꯗ꯭रे ꯀꯟꯅ ꯍꯥꯏꯔꯁꯨ ꯌꯥꯗ꯭रे ꯃꯉꯣꯟꯗꯏꯃꯥꯅ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯍꯦꯛ ꯍꯥꯏꯔꯨꯕ ꯉꯥꯡꯂꯨꯕ ꯌꯥꯗ꯭रे 이마 기재 던돈비나 야리 이마 덕비로 야리 카이크럼니 카이크럼스야 아무 삼질로뭐 야리브로 강란 야리 토오바 이마 위비마 낭네 낭 까이노마 떠오리고 낭 히디 히말라바 나꼭 아마 빨리부도 카직도 어려버수 와칼리 낭 칸타바 야라바니 낭 히말라바니 하이리버시 하이람두나 마코이동도 프로폭 싹두나 토크리 던돈비나 하이세 ꯌꯥꯝꯅ ꯃꯥꯏ ꯆꯥꯟꯅꯗꯕ ꯏꯅꯦꯝꯁꯤꯕꯨ ꯀꯔꯤ ꯃꯈꯣꯏ ꯇꯥꯇꯣꯟ
ꯅꯣꯏꯅ ꯃꯥ ꯁꯛꯇꯥꯁꯤꯒ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯇꯥꯔꯤꯕ꯭ꯔꯣ ꯑꯩ ꯇꯜꯂꯦ ꯑꯩ ꯇꯁꯦꯡꯅ ꯇꯜꯂꯦꯕ ꯇꯣꯉꯥꯟꯅ ꯆꯥꯕ ꯀꯩꯅꯣꯝ ꯇꯧꯔꯁꯤꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨꯗ ꯍꯦ ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯅꯨꯍꯦ ꯇꯣꯉꯥꯟꯅ ꯆꯥꯕ ꯀꯥꯏꯅ ꯃꯗꯨ ꯌꯥꯔꯣꯏ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯏꯪꯕ ꯀꯧꯕ ꯁꯨꯡꯂꯩ ꯂꯩꯔꯣꯏ ꯅꯣꯏꯅ ꯃꯥꯁꯦ ꯌꯥꯝ ꯐꯠꯇꯤꯌꯦ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯤ ꯅꯪꯅꯗꯤ ꯅꯃꯥ ꯀꯧꯕꯅꯤ ꯅꯨꯡꯁꯤꯔꯝꯒꯅꯤ ꯏꯃꯥꯅꯤꯅ ꯀꯔꯤꯒꯤꯅꯤ ꯅꯨꯡꯁꯤꯔꯣꯏ ꯅꯨꯡꯁꯤ ꯑꯩꯅ ꯍꯥꯏꯗꯤ ꯇꯣꯟꯗꯣꯟꯕꯤ ꯅꯪꯅ ꯑꯉꯥꯡꯅꯤ ꯃꯧꯅꯤ ꯏꯃꯥꯅ ꯈꯔ ꯉꯥꯡꯂꯕꯁꯨ ꯆꯩꯔꯕꯁꯨ ꯈꯔ ꯇꯥꯁꯤꯟꯅꯗ ꯈꯔ ꯎꯁꯤꯟꯅꯗ ꯃꯥꯟꯅꯗꯅ ꯍꯦꯛꯇ ꯂꯩꯊꯣꯛ ꯍꯥꯏꯕꯅꯤꯗ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯕꯨ ꯀꯔꯤꯗ ꯂꯥꯎꯅꯅꯤꯡꯉꯥꯏ ꯃꯆꯥꯛ ꯂꯩꯔꯤꯒꯦ ꯑꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯣꯏꯅ ꯃꯥꯁꯤꯅ ꯑꯩꯉꯣꯟꯗ ꯈꯨꯗꯣꯝꯕꯤꯅ ꯆꯛ ꯊꯤꯟꯗꯨꯅ ꯉꯥꯡꯂꯕꯁꯨ ꯑꯩꯁꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯎꯁꯤꯟꯗ ꯁꯥꯔꯒ ꯂꯩꯌꯨ ꯁꯤꯅꯤꯅꯦ ꯉꯝꯃꯣꯏ ꯑꯩꯁꯨ ꯉꯝꯃꯣꯏꯕ ꯃꯤ ꯑꯃꯠꯇ ꯂꯥꯛꯆꯔꯛꯇ꯭ꯔꯤꯕ ꯇꯣꯟꯗꯣꯟꯕꯤꯅꯤ ꯑꯩ ꯅꯪꯅ ꯑꯉꯥꯡꯅꯤꯅ ꯅꯪꯅ ꯈꯔ ꯍꯟꯐꯝ ꯊꯣꯛꯇ꯭ꯔꯣ ꯍꯜꯂꯣꯏ ꯍꯥꯏꯕ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯇꯥꯇꯣꯟꯅ ꯅꯣꯏꯅ ꯃꯥꯒꯤ ꯃꯤꯆꯪ ꯑꯁꯨꯛ ꯌꯥꯝ ꯆꯪꯕꯤꯔꯤꯁꯤ ꯍꯥꯏꯕꯤꯌꯨꯅꯦ ꯅꯣꯏꯅ ꯃꯥꯒ ꯑꯩꯒ ꯀꯅꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯟꯒꯦꯕ ꯈꯣꯝꯗꯣꯟ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯟꯗꯛ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛ ꯈꯨꯝꯐꯝ ꯈꯪꯗꯦ ꯈꯨꯝꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯥꯏ ꯌꯥꯔꯦ ꯆꯥꯛ ꯑꯣꯏꯅ ꯊꯣꯡ ꯆꯥꯛ ꯊꯣꯡ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯅꯣꯏꯅ ꯃꯥꯒ ꯑꯩꯒ ꯀꯅꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯅꯤ ꯁꯦꯡꯅ ꯈꯨꯝꯗꯕꯒ ꯌꯥꯔꯦ ꯈꯨꯝꯃꯨ ꯍꯥꯏꯕꯅꯦ ꯑꯩꯕꯨ ꯀꯔꯤ ꯈꯨꯝꯃꯨ ꯍꯥꯏꯕꯅꯣ ꯅꯪꯕꯨ ꯑꯁꯦꯡꯕꯗ ꯈꯨꯝꯃꯨ ꯍꯥꯏꯕ ꯑꯩ ꯅꯨꯡꯁꯤꯗꯕ꯭ꯔꯣ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪꯁꯨ ꯌꯥꯎꯅ ꯅꯣꯏꯅ ꯃꯥꯒꯤ ꯃꯤꯆꯪꯗ ꯑꯗꯨꯝ ꯆꯪꯉꯤꯗꯤ ꯇꯣꯟꯗꯣꯟꯕꯤ ꯑꯩ ꯀꯣꯛ ꯉꯥꯎꯔꯤꯀꯣ ꯅꯪ ꯊꯣꯛꯄ ꯉꯥꯡꯍꯧꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯇꯧ ꯑꯩ ꯊꯣꯛꯑꯦ ꯍꯥꯏꯔꯝꯗꯨꯅ ꯐꯠ ꯊꯣꯛꯈ꯭ꯔꯦ ꯇꯣꯟꯗꯣꯟꯕꯤ ꯁꯥꯎꯅꯤꯡꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯝꯈꯣ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯉꯥꯏꯈꯣ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯝꯗꯕ ꯌꯥꯔꯣꯏ ꯑꯩ ꯈꯪꯉꯦꯕ ꯅꯣꯏꯅ ꯃꯥꯁꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯪꯅ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯃꯤꯆꯪ ꯑꯝꯇ ꯂꯩꯇꯕ ꯉꯁꯤꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯏꯅꯦꯃꯤ ꯀꯨꯟꯅꯤꯃꯨꯛ ꯑꯣꯠꯈꯥꯏꯒꯅꯤ ꯍꯥꯏꯁꯤꯅꯦ ꯍꯧꯖꯤꯛ ꯍꯥꯏꯗꯨꯅ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯊꯥꯡꯗꯨ ꯇꯥ ꯄꯥꯏꯗꯨꯅ ꯃꯔꯦꯜꯗꯨ ꯃꯁꯨꯡ ꯑꯃꯒ ꯑꯃꯨꯛ ꯐꯠ ꯀꯛꯊꯠꯂꯤ ꯅꯨꯡꯊꯤꯜꯅꯤ ꯇꯣꯟꯗꯣꯟꯕꯤꯒꯤ ꯃꯄꯥꯝꯂꯣꯝꯗꯒꯤ ꯃꯆꯦ ꯑꯃ ꯂꯝꯕꯤ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯍꯦꯛ ꯆꯪꯂꯛꯏ ꯃꯄꯥꯜꯗ ꯂꯦꯞꯇꯨꯅ ꯀꯧꯏ ꯇꯣꯟꯗꯣꯟꯕꯤꯁꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ ꯍꯩꯃ ꯏꯆꯦ ꯀꯗꯣꯝꯗꯩꯅꯣ ꯀꯗꯣꯝ ꯆꯠꯂꯨꯏꯅꯣ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯍꯥꯏꯔꯒ ꯁꯨꯃꯥꯡꯗ ꯀꯨꯝꯊꯩ ꯋꯥꯔꯤ ꯁꯥꯟꯅꯩ ꯊꯥꯖꯅ ꯍꯥꯏꯔꯛꯏ ꯑꯁꯤꯗ ꯂꯥꯛꯄ ꯅꯣꯏ ꯊꯣꯡꯒꯥꯜ ꯐꯥꯎꯕꯁꯤꯗ ꯅꯪꯁꯨ ꯎꯗ ꯀꯨꯏꯔꯦ ꯎꯅꯤꯡꯗꯨꯅ ꯍꯦꯛꯇ ꯆꯪꯉꯛꯏꯅꯦ ꯏꯆꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯕꯁꯦ ꯌꯥꯝ ꯍꯔꯥꯎꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯇꯣꯏꯅ ꯂꯥꯛꯀꯦꯗꯤ ꯂꯩꯇꯦ ꯊꯕꯛ ꯃꯌꯥꯝ ꯑꯁꯤꯗ ꯁꯝ ꯐꯥꯎ ꯍꯥꯠꯄ ꯁꯪꯗ꯭ꯔꯕ ꯆꯥꯅꯤ ꯏꯕꯦꯝꯃ ꯌꯥꯝ ꯍꯔꯥꯎꯏ ꯇꯧꯔꯤꯁꯤ ꯊꯕꯛ ꯍꯥꯏꯗꯨꯗꯤ ꯆꯠꯂꯨꯔꯕ ꯅꯠꯇ꯭ꯔꯣ ꯆꯠꯂꯨꯔꯦ ꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯑꯗꯨꯝ ꯌꯨꯝꯗ ꯍꯟꯈ꯭ꯔꯗꯣꯏꯅꯤ ꯑꯗꯨꯗꯤ ꯉꯟꯁꯨ ꯉꯜꯂꯤ ꯈꯔ ꯀꯨꯏꯅ ꯂꯩꯈꯣꯀꯣ ꯋꯥꯔꯤꯒ ꯌꯥꯝ ꯁꯥꯟꯅꯈꯤꯁꯦꯕ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯑꯅꯥ ꯑꯌꯦꯛ ꯑꯝꯇ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯄꯥꯕꯨꯡꯗꯣ ꯅꯍꯥꯟ ꯃꯈ꯭ꯋꯥꯡꯗ ꯂꯦꯡꯕ ꯊꯤꯟꯕ ꯇꯧꯏ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯍꯥꯏ ꯀꯟꯅꯗꯤ ꯅꯠꯇ ꯃꯥꯜꯂꯦ ꯐꯈ꯭ꯔ ꯃꯥꯜꯂꯦ ꯀꯔꯤꯝ ꯍꯥꯏꯅꯈꯤꯗ꯭ꯔꯤ ꯄꯥꯕꯨꯡꯕꯣ ꯑꯩꯁꯨ ꯌꯨꯝꯗ ꯂꯥꯛꯀꯦ ꯈꯜꯂꯛꯏꯁꯦ ꯀꯨꯏꯔꯕꯅꯤ ꯍꯦꯛꯇ ꯌꯥꯗꯕ ꯑꯗꯨꯅꯤ ꯏꯕꯦꯝꯃ ꯅꯤꯡꯉꯣꯜ ꯂꯩꯈꯣꯏꯁꯦ ꯌꯨꯝꯕꯨ ꯍꯦꯛ ꯄꯥꯟꯈ꯭ꯔꯕ ꯏꯄꯥꯝꯗ ꯃꯥꯏ ꯑꯣꯟꯕꯁꯦ ꯍꯦꯛꯇ ꯉꯝꯗꯦ ꯀꯕꯣꯛ ꯂꯩꯅ ꯍꯥꯏꯔꯛꯏ ꯍꯩ ꯃꯤ ꯂꯥꯛꯑꯗꯤ ꯀꯧꯁꯤꯟꯗꯅ ꯐꯤꯗꯥ ꯑꯃ ꯊꯥꯗꯨꯅ ꯐꯝꯍꯟꯕ ꯌꯥꯗ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯁꯨꯃꯥꯡꯗꯨ ꯂꯦꯞꯍꯜꯂꯒ ꯊꯝꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯧꯅꯔꯤꯕ꯭ꯔꯣ ꯇꯣꯟꯗꯣꯟꯕꯤ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯊꯪ ꯃꯅꯨꯡꯗ ꯁꯥꯎꯅꯤꯡꯅ ꯍꯥꯏꯖꯩ ꯀꯗꯣꯝꯗꯩ ꯁꯤꯗꯨꯝ ꯈꯣꯡꯖꯤꯜꯂꯛꯏꯁꯤꯕꯣ ꯃꯟꯇꯣꯛꯅ ꯊꯟꯗꯧꯔꯤꯗ ꯍꯦꯛꯇ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯀꯔꯝꯕ ꯃꯃꯥꯅꯣ ꯁꯤꯕꯣ ꯑꯩꯗꯤꯕꯀꯣ ꯀꯕꯣꯛ ꯂꯩꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯤ ꯂꯥꯛꯑꯦ ꯍꯥꯏꯔꯗꯤ ꯃꯪꯒꯣꯜꯗꯅꯤ ꯈꯪꯗꯦ ꯏꯃꯨꯡꯗꯅꯤ ꯈꯪꯗꯦ ꯀꯧꯁꯤꯜꯂꯒ ꯐꯤꯗꯥ ꯑꯃ ꯊꯥꯔꯒ ꯐꯝꯍꯟꯕ ꯍꯧꯅꯩꯗꯅ ꯅꯪꯅ ꯇꯥꯏꯕꯪꯄꯥꯜ ꯁꯦꯕꯥꯠꯅꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯅꯦꯝꯗ ꯁꯠ ꯌꯦꯡꯊꯣꯛꯇꯨꯅ ꯏꯃꯥ ꯅꯪ ꯀꯌꯥꯃꯨꯛ ꯌꯥꯝ ꯉꯥꯡꯅꯤꯡꯉꯦ ꯉꯥꯡꯅꯕ ꯊꯕꯛꯇꯤ ꯅꯪꯅ ꯇꯧꯔꯒ ꯍꯣ ꯑꯩꯅ ꯀꯧꯁꯤꯟꯅꯤꯡꯉꯦ ꯀꯧꯁꯤꯟꯅꯤ ꯐꯝꯍꯟꯅꯤꯡꯉꯦ ꯁꯤꯗ ꯏꯃꯥ ꯊꯥꯏꯄꯥꯛꯄꯨ ꯁꯥꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯍꯩ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯍꯧꯅꯕꯤꯅꯤꯅꯦ ꯃꯤ ꯂꯥꯛꯂꯒ ꯁꯨꯃꯥꯡꯁꯤ ꯂꯦꯞꯍꯜꯂꯒ ꯑꯗꯨꯝ ꯊꯝꯕ ꯍꯧꯅꯕ꯭ꯔꯣ ꯍꯣ ꯂꯦꯞꯍꯜꯂꯤꯕ ꯏꯃꯥꯒꯤ ꯃꯊꯧ ꯀꯩ ꯂꯩꯒꯦ ꯁꯤꯗ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯏꯃꯥꯕꯣ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯨꯝ ꯁꯦꯟꯅꯗꯨꯅ ꯄꯥꯟꯅꯔꯒ ꯂꯩꯕꯁꯤꯕꯣ ꯃꯆꯤꯟꯁꯤ ꯌꯥꯝꯅ ꯈꯨꯝꯅꯕ ꯁꯨꯝ ꯍꯣꯠꯅꯩꯅꯦ ꯃꯁꯦ ꯈꯨꯝꯗ꯭ꯔꯗꯤ ꯏꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯉꯦ ꯃꯁꯤꯗ ꯀꯕꯣꯛ ꯂꯩꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯕꯦꯝꯃꯕꯨ ꯀꯅꯥꯅꯣ ꯏꯃꯧ ꯇꯣꯟꯗꯣꯟꯕꯤ ꯍꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯤꯔꯥ ꯁꯥꯒꯩꯃꯛꯇꯤ ꯅꯠꯇꯦ ꯏꯅꯦ ꯌꯨꯝꯊꯪꯅꯕꯒꯨꯝꯕꯅꯤ ꯑꯣ ꯏꯕꯦꯝꯃ ꯂꯥꯛꯄ ꯇꯥꯟꯕ ꯆꯥꯔꯦ ꯌꯦꯡꯉꯨ ꯃꯥꯅ ꯌꯨꯝꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯇꯥꯏꯕꯪꯄꯥꯜ ꯁꯦꯕꯥꯠꯅꯕꯒꯤ ꯃꯑꯣꯡ ꯉꯥꯛꯇꯅꯤ ꯃꯥꯅ ꯇꯧꯔꯛꯇꯣꯏꯁꯦ ꯐꯅ ꯉꯥꯡꯉꯤ ꯌꯥꯗꯦ ꯃꯆꯤꯜ ꯑꯁꯤ ꯈꯨꯡꯒꯗꯣꯏ ꯀꯥꯈꯠꯂꯒ ꯍꯥꯟꯅ ꯂꯩꯈ꯭ꯔꯦ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯇꯣꯟꯗꯣꯟꯕꯤ
Manem na mingon da ngangli budu tabada mahak sauning bana loy. Ima na mingon da haidu bu kaigo. Adu bu haiba yabu waro. Kai ko haiba. Ima gisi ayu mingon da yoli ba haiduro. Hey, yon mana ti niya. Nang ya seng masaktam aseng malisat to. Napangi mising da su ima na khanganing ba. Thaza da onsing du na makata re. Bema tuk urabra. Magi masni kukan siya. Wa amatta. Manem mani kai da na haidu ba ngangli bu ngaponti. Pan hita chok silak toy ba. Koy di thai na. Mawa no bi orak pa matamda inem ikuna haibu wada hangana sin khumjarakti adubu madi as haidna kanadi bema haujisu mana tori matawasya nang su urini nang horenya yum dalaga makoi gi mama pada amta pauta muso tondon bi hena saukre imagi se asin nei bu sitabani ni ipangi mi sigi mamangda ai mai tayot baneba haibu jaga ita hat baneba ho siang ba haibane nang ya siang masakta madubu Makoy kwaida toina kangan bada kari kaige. As yam sauningi da. Isya masiga no bisya ay masam phoiraga ay yam sauningi. Thazna tapna. Pingat kinu kay dogi nang bo kari su khanu se. Sida bo kamay na kay su khaloy doy do. Yumda imong da ingon da pagangang bada gi dokta na hausik ti mingon da paw ay yol. Ikhang mangam de ba. Hauza kaya no mana sumna tawris. Sida bo ay ni kamay na kami ni khanga le thok doy do ba. Tap thau mi nang bo. Kabok leisu Hai yaw na makhamu tare. Mayum di bani khang laga yumbalo di macet amda khanglak. Khangdre hairabadi manem aman maku mana takli bado kadai de kari legi haina khanduna inba mayai adu sunate mongoda wa ngangli ba mana tawba thabakta yengsili bani do haidana mabukse phattana khanduna masila sikhung gadoi ba kabok poktoi hayu makoi mama mapaduda masanu pisia wayong sadi mawa mo oibada janadi dana hereima Imagi se sum henjile ai sumini sawbai ko masina sawradi khut yarokani khut yarabadi nadai ke sadaroi ko urabrai bema nang su tare ni manem amadabu asumna haiba hongna bro ngami yam ngami kibu kizai ni idea as kizai tumina wa taramba thaza maso mathamoi numda kari no khalak tu na hai ine na ingonda haibiri wasing se kitang di heman mamal Parasu patrabasu aise tondon bigi masi sagai pundrabasu yumthang na du laiminariba ai imang maktada inena asumna ngai basidi ai khasik nungai taba phawi ibema inena ngasai digi hariba wa mayam asidanya aran mama che amata yawdi saitana saki he yaram laba si ingak ase isa tunga taboi inena haibadi nya semdok pa yadraba magi lapchase nakhoi dasu khara khanganingba aina ngaklibadi makoigi mama padu masanu pisibu karamani yoglaki si mathong maram su khangde yumbalon su mache amta khang sibu karida imauni haiduna sakthok sagadori bad tondon bina hanubi nang tumi leijau natrabadi nasamdu phoiba soiroi tumi leijau hairi sini thazana ini sunupi nupi otpagi mong sibu karin kharadi hakmali deini laimina bahai basidi puksil kra sakthokna laimina gadabani Migi kong thang kuding da sumyeng sinro lairabadi kanagi mina sauning uidoy no. Ibema kaino da. Nakoy do agi mi singsia sumai loi tawbra. Kang na sakna ba tayada bro haima. Ini de hana khangudre da na sabek manai ne. Hira ini gi do usitaba man. To sabek manai. Imo sihanya kari su ek henat sa manai. Ahal sing haina buwan so kreda. Uhay amatagi upalna mahau khena bahawna de tho sumi thasna tondon bi de yengduna tondon bi nangbu yumsina kamai lege migi wa makha taraga adum laibra nangbo tanem sina napang ka pan ngang sak miam se nang tari na tro kaigino nang tumina dum laidubo se ai khangli khang mangam la tabun min madadi imung se lanjau mo ida tori bani masida kabok leina ai gi mum dadi lanjau di lardana lanpik ama phawba thokpa yaroi is yam lan mi ro nangbo imai lan mi ni he adubu singan bi pukphatabi bema pukphatabi sumna sabani khangu he tasemi magi se aigonda taseng haure ba ho ba hauda ba aigi di haifam thokpa haire bema sak phajabiya horen soidana imogi mama du da aina haikiba singse loina hayuko tamu loina masana pisna sida karambali chatli haibado khangjasano masa pokni tak khangba mioi begi locha takpi gani di khangdaba tamu loini tamu asumna mabuk pe na hairamduna mathoi tazana mahak mamai leiduna imungda sangkri tondon bi sawning ba ikai bana pik hek thali thazana hai nang nahan khai sumai sum leibro
ꯃꯤꯅ ꯎꯁꯤꯠꯍꯟꯗꯅ ꯅꯪ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯑꯁ ꯇꯣꯟꯗꯣꯟꯕꯤ ꯁꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯅꯪꯒꯤ ꯅꯅꯦꯝꯄꯣꯛꯁꯦ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛ ꯑꯣꯏꯔꯝꯃꯗꯤ ꯃꯥ ꯍꯤꯡꯈꯤꯗ꯭ꯔꯕ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯃꯥꯅ ꯑꯁꯤ ꯌꯧꯅ ꯍꯥꯏꯔꯕ ꯅꯪꯕꯨ ꯀꯃꯥꯏꯅ ꯌꯨꯝꯁꯤ ꯂꯩꯒꯦ ꯍꯥꯏꯕꯅꯤ ꯏꯆꯦ ꯑꯩ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯃꯥꯒ ꯈꯔ ꯂꯥꯎꯅ ꯈꯔ ꯈꯠꯅ ꯑꯗꯨꯝ ꯂꯩ ꯆꯀꯠ ꯆꯀꯠ ꯌꯥꯝ ꯉꯥꯡꯂꯝꯒꯅꯤ ꯃꯁꯤ ꯅꯪꯅꯦ ꯇꯨꯃꯤꯟ ꯂꯩꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯀꯣ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯜꯂꯨ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯝꯇꯪꯗꯤ ꯃꯁꯝ ꯈꯔ ꯍꯧꯔꯤꯕꯁꯦ ꯁꯤꯡꯅꯅ ꯐꯣꯏꯗꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯑꯩ ꯁꯤꯡꯂꯒ ꯂꯩꯔꯤꯕꯅꯤ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯆꯞ ꯆꯥꯕ ꯊꯕꯛ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ ꯑꯩ ꯏ ꯌꯥꯝ ꯀꯥꯏ ꯏ ꯀꯥꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯉꯁꯥꯏꯗꯅꯦ ꯐꯨꯅꯤꯡꯕꯅ ꯈꯨꯠ ꯀꯥꯏꯁꯦ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯕꯅꯤ ꯑꯩꯅ ꯈꯨꯠ ꯊꯥꯔꯨꯔꯒ ꯐꯖꯗꯦꯅ ꯑꯩ ꯈꯥꯡꯕꯅꯤꯀꯣ ꯍꯥꯏꯔꯨꯔꯒ ꯑꯍꯜ ꯂꯃꯟ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯇꯧꯔꯛꯇꯦ ꯆꯠꯅꯔꯛꯇꯦ ꯄꯥꯝꯖꯗꯦ ꯍꯩꯅꯗꯦ ꯇꯧꯍꯩꯗꯦ ꯐꯠꯇꯦ ꯌꯥꯅꯤꯡꯗꯦ ꯁꯤꯅꯕꯨ ꯈꯥꯡ ꯂꯥꯛꯄ ꯉꯝꯕ ꯅꯠꯇꯦ ꯅꯪ ꯅꯨꯄꯤꯊꯣ ꯄꯥꯡꯒꯟ ꯁꯤꯡꯉꯨꯀꯣ ꯅꯪ ꯑꯁꯨꯛ ꯌꯥꯝꯅ ꯃꯕꯨꯛ ꯐꯠꯇꯕ ꯅꯨꯄꯤꯁꯦ ꯅꯪꯅ ꯀꯣꯟꯗꯨ ꯂꯩꯔꯤꯕꯅꯤꯅꯦ ꯕꯦꯝꯃ ꯅꯪꯁꯤ ꯉꯛ ꯌꯥꯝ ꯉꯛꯏꯀꯣ ꯑꯩꯅ ꯉꯛꯏ ꯍꯥꯏꯔꯤꯕꯁꯤ ꯍꯣ ꯑꯇꯣꯝꯕꯅꯤꯅ ꯃꯈꯣꯏ ꯀꯣꯟꯅꯕ ꯌꯥꯗꯕ ꯑꯇꯣꯝꯕꯅ ꯃꯃꯥ ꯃꯄꯥ ꯀꯣꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯔꯤꯛꯇ ꯌꯥꯎꯒꯦ ꯀꯅꯥꯅ ꯍꯥꯏꯔꯝꯕ ꯂꯩꯕꯒꯦꯕ ꯈꯪꯗꯦ ꯅꯅꯥꯎ ꯅꯨꯄꯥꯅꯁꯨ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏ ꯀꯥꯟꯅꯔꯣꯏ ꯕꯦꯝꯃ ꯋꯥꯈꯜ ꯈꯜꯂꯨ ꯃꯈꯣꯏꯕꯨ ꯀꯣꯟꯗꯨ ꯂꯩꯕ ꯍꯧꯅꯗꯦ ꯇꯣꯉꯥꯟꯅ ꯊꯣꯛ ꯆꯥꯊꯣꯛꯑꯣ ꯅꯉꯣꯟꯗ ꯉꯥꯡꯕ ꯆꯩꯕ ꯀꯟꯅꯕ ꯅꯪꯅ ꯃꯈꯣꯏꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯑꯃꯨꯟꯕ ꯊꯣꯡꯗꯨꯅ ꯄꯤꯖꯔꯤꯕꯅꯤꯀꯣ ꯅꯪꯁꯤ ꯇꯁꯦꯡꯅ ꯉꯛꯏꯍꯦ ꯏꯆꯦ ꯇꯣꯉꯥꯟꯅ ꯆꯥꯕꯒꯤ ꯋꯥꯁꯦ ꯑꯩꯁꯨ ꯅꯅꯥꯎ ꯅꯨꯄꯥꯗ ꯍꯧꯗꯤ ꯍꯧꯗꯣꯛꯂꯕꯅꯤ ꯑꯗꯨꯗ ꯃꯥꯅ ꯌꯥꯗꯕ ꯃꯥꯅ ꯌꯥꯗꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯅꯤꯡꯉꯥꯏ ꯇꯧꯕ ꯂꯦꯞꯀꯅꯣ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯪꯒꯤ ꯈꯨꯄꯥꯝ ꯅꯨꯡꯗ ꯍꯥꯞꯂꯒ ꯊꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯊꯨꯕꯗ ꯇꯣꯉꯥꯟꯅ ꯆꯥꯅꯕ ꯇꯧ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯐꯔꯅꯤ ꯏꯆꯦ ꯇꯣꯉꯥꯟꯅ ꯆꯥꯅꯕ ꯑꯩ ꯀꯟꯅ ꯍꯣꯠꯅꯔꯒꯦ ꯑꯗꯨꯅꯤ ꯃꯇꯥꯡꯁꯤ ꯌꯧꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯩ ꯇꯣꯉꯥꯟꯅ ꯆꯥꯗꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯇꯥꯇꯣꯟꯗ ꯀꯤꯔꯤ ꯍꯦꯛꯇ ꯇꯛꯂꯒꯦ ꯏꯆꯦ ꯉꯁꯥꯏꯗꯒꯤ ꯂꯦꯞꯄꯗ ꯋꯥꯔꯝꯂꯅꯤ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯉꯨꯁꯤ ꯀꯩꯅꯣ ꯆꯥꯈꯤꯁꯤ ꯌꯥꯔꯦ ꯕꯦꯝꯃ ꯑꯩ ꯀꯔꯤꯁꯨ ꯆꯥꯖꯔꯣꯏ ꯆꯥꯗꯧꯕꯒ ꯇꯜꯂꯦ ꯑꯁ ꯅꯅꯥꯎꯒꯤꯗ ꯂꯥꯛꯄꯕꯨ ꯀꯩꯅꯣ ꯑꯣ ꯇꯜꯂꯦ ꯍꯥꯏꯕ ꯆꯠꯈ꯭ꯔꯒꯦ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦ ꯀꯩꯅꯣ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯉꯜꯂꯤꯁꯤꯗꯤ ꯍꯣ ꯆꯠꯂꯒꯦ ꯀꯣꯟꯅ ꯂꯥꯛꯀꯦ ꯉꯥꯏꯍꯥꯛꯀ ꯂꯩꯊꯔꯗꯤ ꯐꯗꯧꯅꯤꯁꯦ ꯅꯪꯅꯦ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯀꯣ ꯇꯣꯉꯥꯟꯅ ꯆꯥꯅꯕ ꯀꯟꯅ ꯍꯣꯠꯅꯧ ꯇꯣꯉꯥꯟꯅ ꯆꯥꯔꯕ ꯀꯥꯟ ꯈꯛꯇꯗꯅꯦ ꯅꯪꯅꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯒꯅꯤꯀꯣ ꯏꯆꯦ ꯆꯠꯂꯦꯀꯣ ꯊꯥꯖ ꯆꯠꯈ꯭ꯔꯦ ꯃꯥꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯑꯃꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯏꯟꯁꯤꯟꯕ ꯌꯥꯕ ꯈꯔ ꯃꯅꯥꯎꯅꯨꯄꯤ ꯇꯣꯟꯗꯣꯟꯕꯤꯗ ꯏꯟꯁꯤꯜꯂꯝꯂꯦ ꯇꯣꯟꯗꯣꯟꯕꯤ ꯃꯆꯦꯅ ꯍꯥꯏꯔꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯊꯨꯅ ꯇꯣꯉꯥꯟꯅ ꯆꯥꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯃꯅꯦꯝꯒ ꯃꯍꯥꯛ ꯄꯨꯜꯂꯔꯣꯏ ꯃꯅꯦꯝ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗ꯭ꯔꯤ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯃꯄꯨꯔꯣꯏꯕꯅ ꯃꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄ ꯃꯈꯣꯜ ꯇꯥꯕꯒ ꯆꯥꯛꯈꯨꯝꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯇꯣꯟꯗꯣꯟꯕꯤ ꯊꯣꯛꯏ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯉꯁꯤꯗꯤ ꯍꯜꯂꯛꯄꯁꯦ ꯈꯔ ꯊꯦꯡꯉꯤꯗ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯕꯒꯤ ꯍꯤꯁꯥꯞ ꯄꯥꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯊꯣꯔꯦ ꯑꯗꯨꯗ ꯊꯦꯡꯕꯅꯤ ꯁꯦꯜ ꯐꯪꯕꯤꯔꯕ ꯍꯥꯏꯁꯤꯕꯣ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯁꯦꯜ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤ ꯍꯥꯟꯅꯗꯤ ꯇꯣꯟꯗꯣꯟꯕꯤ ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯅ ꯁꯦල් ꯐꯪꯉꯤ ꯀꯥꯏꯅ ꯂꯥꯛꯂꯒ ꯃꯉꯣꯟꯗ ꯄꯤꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯕꯅꯤ ꯁꯦꯜꯗꯨ ꯍꯦꯛ ꯂꯧꯕꯒ ꯑꯗꯨ ꯂꯩꯗꯣꯏꯅꯤ ꯑꯗꯥ ꯇꯧꯗꯣꯏꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗꯨꯗ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯃꯆꯦꯠ ꯑꯃꯠꯇ ꯎꯗꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯈꯣꯝꯗꯣꯟ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯐꯤꯌꯥꯡꯈꯣꯛ ꯑꯗꯨꯗ ꯌꯥꯟꯁꯤꯟ ꯍꯥꯏꯔꯛꯏ ꯇꯞꯅ ꯍꯟꯗꯛꯇꯤ ꯏꯃꯥꯗ ꯁꯦꯜ ꯈꯔꯁꯨ ꯄꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯄꯤꯖꯧꯅ ꯅꯪꯒꯤ ꯅꯃꯥꯅꯤ ꯄꯤꯅꯤꯡꯈꯩ ꯄꯤꯌꯨ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯀꯩꯅꯣ ꯋꯥꯉꯥꯡ ꯑꯃ ꯇꯧꯔꯤꯕꯗꯣ ꯅꯪꯕꯨ ꯉꯁꯤ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯀꯩꯁꯨ ꯇꯧꯖꯗꯦ ꯑꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯊꯣꯛꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯀꯞꯂꯛꯄꯗꯨꯗ ꯈꯣꯝꯗꯣꯟ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯐꯝꯂꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯀꯞꯂꯤꯕ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯩ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯇꯣꯟꯗꯣꯟꯕꯤ ꯈꯨꯝꯂꯛꯇꯦ ꯈꯣꯝꯗꯣꯟ ꯃꯊꯃꯣꯏꯗ ꯆꯤꯡꯅꯕ ꯐꯥꯎꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯏꯃꯥꯒ ꯉꯁꯤ ꯈꯠꯅꯕ꯭ꯔꯣ ꯍꯟꯗꯛꯃꯨꯛꯁꯨ ꯈꯨꯝꯂꯛꯇꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯨꯝꯂꯛꯇ꯭ꯔꯤꯕꯁꯤꯅꯗꯤ ꯁꯣꯏꯗꯅ ꯃꯃꯥꯒ ꯈꯠꯅꯔꯝꯂꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯗꯨꯅ ꯍꯥꯏ ꯏꯃꯥꯒ ꯅꯈꯣꯏꯅꯤꯁꯦ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯑꯗꯨꯝ ꯈꯠꯅꯗꯨ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯇꯣꯟꯗꯣꯟꯕꯤꯒꯤ ꯃꯤꯂꯨ ꯑꯅꯤꯗꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯃꯑꯣꯡ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯍꯤꯛ ꯂꯥꯎꯔꯒ ꯍꯦꯛ ꯀꯞꯊꯣꯛꯏ ꯈꯣꯝꯗꯣꯟ ꯇꯧꯐꯝ ꯑꯃ ꯈꯪꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯄꯪꯍꯪꯇ ꯍꯪꯉꯤ ꯍꯟꯗꯛꯃꯨꯛꯇꯤ ꯇꯣꯟꯗꯣꯟꯕꯤꯅ ꯀꯞꯂꯤꯕꯗꯨ ꯐꯥꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏ ꯏꯄꯥꯝꯒꯤ ꯏꯆꯦ ꯊꯥꯖꯗꯣ ꯑꯩꯒꯤ ꯃꯅꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯂꯥꯛꯑꯝ ꯑꯗꯨ ꯀꯩꯗꯧꯔꯕ ꯃꯥꯅ ꯀꯩ ꯄꯥꯎ ꯇꯝꯃꯝꯃꯤꯅꯣ ꯏꯆꯦꯗꯨ ꯂꯥꯛꯄꯗꯨꯗ ꯑꯩꯁꯨ ꯍꯔꯥꯎꯅ ꯁꯨꯃꯥꯡꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯗꯨꯒꯗꯤ ꯃꯈꯣꯏ ꯇꯥꯇꯣꯟ ꯏꯃꯥꯅ ꯍꯦꯛꯇ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕ ꯆꯩꯔꯤꯕ ꯏꯃꯥꯅꯕꯣ
이세도기 마망다 마네고 아티보 와이가야 시신에도 강림 아이보 멍쳤는데 비니 떠가 비니 유마론 큰데 비니 이방이 이바이가데 빠우다 뭐가이나 빠야 마이리 보니네 아두디 이마수 힘은자 юм다 빵강강나버나 막할라버니 아두다 수나데 юм다 농파독 랑리비 이세도다 이마네 다 톡건 실라가 이거는 강무기 보우다 강리버니 이세도 그야 미까이키 이카이카이 이세도 삿기 강가봐 이마는 수많이 숨 떠오르더니 이밤 놈들이 까나도 마밤지 라고 있시보 이마 시험 펀데 이마는 칼리보와 칼라 하이바부 숨나 떠오르가 이밤가이가 마이 가dat겠으니 마시보 나리브라 이마나 이세 마모어머니 하이나 강탄데 얘기나머니 하이나 칼리 마코이 따돈 아윰시 라이브 따싱나 기리 마가분나 라이미나바 아이 기리 나사이나 기리 하이나 갑두나 낭말라고 가이람리마시 마기 누비기 와파마시 따라바 뚱나 하이레이 ꯑꯩꯈꯣꯏ ꯃꯥꯁꯦ ꯇꯁꯦꯡꯅ ꯀꯥ ꯑꯃ ꯍꯦꯟꯕꯅꯤ ꯑꯩꯅꯅꯦ ꯅꯪꯒꯤ ꯃꯤꯁꯟ ꯀꯆꯤꯛ ꯆꯪꯉꯨꯕ ꯈꯖꯤꯛ ꯋꯥ ꯉꯥꯡꯂꯨꯕꯗ ꯅꯨꯄꯤꯅ ꯉꯝꯃꯤ ꯍꯥꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯏꯃꯥ ꯀꯗꯥꯏ ꯂꯩ ꯑꯩ ꯏꯃꯥꯒ ꯆꯞ ꯆꯥꯅ ꯋꯥ ꯉꯥꯡꯅꯒꯦ ꯃꯁꯤꯗ ꯀꯕꯣꯛ ꯂꯩꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯀꯥꯗꯨꯗ ꯆꯪꯂꯛꯏ ꯍꯣ ꯏꯃꯥꯁꯤꯗ ꯂꯩꯌꯦ ꯅꯃꯥꯁꯤꯗ ꯂꯩ ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯗꯧꯔꯤꯕ ꯍꯥ ꯏꯃꯥꯗ ꯀꯔꯤ ꯀꯔꯝꯕ ꯆꯞ ꯆꯥꯕ ꯋꯥꯅꯣ ꯅꯪꯅ ꯍꯥꯏꯗꯣꯏꯁꯦ ꯃꯃꯥꯗ ꯌꯦꯡꯗꯨꯅ 이마는 ngasi tudonbida kari kari haike mapamgi mi lakpada imana kari kari haikike haiki mayam mama haiki ibungo imana haiki wafam sing ado loina asum maseng mangakta lai palaga wasa wahairusu ima kibidi hekta wasak imane semjin sajin wa kai khak haiki de dondonbina ima ipamgi mi singna wafam sida amkana changakta na hotnaribasibu kaigino imana hai aikoi adu main tawjade ne adugi sumathakta हरकम पीनबनी नापामलुंगी मिसिंगसु नंगी फत्ता पुक्सियदो लोइना लोइना ये मखोइना सिदा लाक्पगी कानाबा काइसु लैतेने फैना इमाना दोयौना ngamlabnina आइसु मसिदगी तोंगाना चा मसिदा काबोक लैना नोक्तुम नोक्थोक्तुना हा हा यो नंग तोंगान चादोइबा चाउना ngamni हादि चाउ मदुदा कनामतन थिंगदेको चागी मखोइ तातोन ngasi ba numisdagi एखोनि तोंगाना चागदबन इमागा पामुंगमा तोंगाना चाजसे Dondonbi, nang madugi wado auta ngai ko. Ngai ko ai bu kai no. Ibam sida kamai no ngai ki do isibo. Amuk ta ngai ko ai. Kabok lein hai re. Isa nu pa na mama ai ki mi hui mun khang mani be kanaroi. Phatta wa khal do thadok puna nang ye phapu oi gan. Hey, chinthi bi taning de onsilak kano. Ngasi ai manu asidagi lai i ba singlaban. Amuk kan onsinaroi si. Amuk khana wa ngangaroi si. Hey, mawa. Nati nangi na pukchila tu na pharakadori si. Karamba kanda no ha. 이만 하나 북질도 파워 파비요 마오이 수밍이 미네 해보세 카스 강비요 이스 예군 낭딩가 사이드기 했다 이사도 빠스야 할락빠 얌나 와나 가람리 보이리고 아두수 파우 땀나봐 가리니 나 토가이레게 베마 누빠수 비하이비야 까나로이 해 미오이부기 북시요나부 파트라바다 까리수 까나가다바 나떼 마부로이부데 옌두나 마시기 삭다시가 만하바 아이딸 아코이 따도 동안나 짜르시 해봐 나트라디 아이 이시 쏙 하글라까니 동안 사부 야로 해보니 돈돈비 어두 야부 낫디 해봐 야니 해봐 야바 이네 나이시 야로 해봐 낭너 ngang 와소 이따리 이마는 ngang 와소 이따리 돈돈비 이마는 너보다 nganglib세 낭부 얘기나버니 큰두다 ngang 세이브 나티 아싱바 마모니 큰 아스웨란도 셈독리버니 돈돈비네 사우나 야래 낭수 너희 나마시기 미상 짱라버 나트로 짱고 너희 나마시기 미상 짱라가 나마가 너마나 레미나호 아이디 이빠기 짝하니 asuk yang wakal canada ba yum sida ai leirubagi kana ba leke ai sakhini asiai duna makhong na masat thangi khomdona makhudang da phaduna ngaiko tapthako pharakan thingakano ai sakani chalani ai chalani yum sida ai makha kana leiroi ngai khoi ba thadu ai ba hai duna makhut kan namu i nanthok na bu hotnai khomdona ingna wa do hai don bi ne ta khol kan khalai maduda khomdona sauna makutuna tondon bigi mamai du thazili aduga hai nang na sokya du wakhal ta chu pukji otpi bisibu kari taw mo khitang wakhal du khanthau kai doke nang se husik ma oiramani yum pan masibu hagiro kari gi imana nang bu phaning du ngang bada tang na mayam pumbada patana khali bisibu makhoi ta to imana nang bu kayam nusi mi khuding da aigi maudi phai hai du na imana thagali bani nang di masi khangdene ꯅꯪꯅ ꯇꯧꯔꯛꯄꯗ ꯁꯣꯏꯔꯛꯄꯗꯣ ꯃꯅꯦꯝ ꯑꯃ ꯑꯣꯏꯅ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯃꯥꯅ ꯅꯪꯕꯨ ꯁꯦꯝꯗꯣꯛꯅꯕ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯅꯪꯅ
ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯋꯥ ꯉꯥꯡꯉꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯤ ꯃꯗꯨꯕꯨ ꯍꯧꯅꯕ꯭ꯔꯥ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥ ꯃꯃꯧꯁꯤꯡꯒꯤ ꯐꯠꯇꯅꯕ ꯊꯕꯛ ꯀꯩꯗꯧꯅꯨꯡꯗ ꯇꯧꯗꯕꯅꯤ ꯑꯩ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯒꯤ ꯄꯨꯛꯆꯦꯜ ꯃꯨꯟꯅ ꯈꯪꯏ ꯑꯁꯨꯝꯅ ꯋꯥ ꯃꯊꯪ ꯃꯊꯪ ꯍꯥꯏꯔꯤ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅ ꯇꯣꯟꯗꯣꯟꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯑꯃꯛꯄ ꯄꯨꯝꯅꯃꯛ ꯆꯥꯝꯊꯣꯛꯈ꯭ꯔꯦ ꯐꯠꯇꯕ ꯋꯥꯈꯜ ꯐꯠꯇ ꯄꯨꯛꯆꯦꯜꯁꯤꯡ ꯑꯗꯨ ꯍꯨꯟꯗꯣꯛꯈꯤꯗꯨꯅ ꯃꯅꯦꯝꯕꯨ ꯌꯦꯡꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯃꯧꯁꯤ ꯀꯌꯥꯗ ꯋꯥꯈꯜ ꯊꯦꯜꯂꯨꯔꯕꯅꯣ ꯑꯩꯒꯤ ꯐꯠꯇꯕ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯕꯨ ꯁꯦꯝꯗꯣꯛꯅꯕ ꯇꯥꯛꯄꯤꯔꯤꯕ ꯏꯃꯥꯕꯨ ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗ ꯌꯥꯝꯅ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯏꯃꯥꯅ ꯉꯥꯡꯂꯛꯄ ꯋꯥ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯐꯠꯇꯅ ꯈꯜꯂꯨꯔꯦ ꯏꯃꯥ ꯅꯃꯧ ꯂꯥꯜꯂꯦ ꯅꯃꯧ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯏꯃꯥꯅ ꯑꯄꯪꯕꯤ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝꯒꯤ ꯃꯈꯣꯡꯗ ꯇꯨꯗꯨꯅ ꯀꯞꯊꯣꯛꯏ ꯀꯕꯣꯛꯂꯩ ꯌꯥꯝꯅ ꯏꯪꯅ ꯃꯃꯧꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯏꯃꯧꯅ ꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯅ ꯂꯩꯇ꯭ꯔꯤ ꯏꯃꯥꯒꯤ ꯏꯃꯧꯅ ꯀꯔꯤꯒꯤ ꯂꯥꯟꯒꯅꯤ ꯏꯃꯧ ꯂꯥꯟꯗꯦ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯌꯨꯝꯕꯥꯂꯣꯟ ꯍꯥꯏꯕꯁꯤꯅ ꯏꯃꯨꯡ ꯑꯃꯕꯨ ꯊꯛꯈꯥ ꯑꯣꯜꯍꯜꯂꯛꯏ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯁꯩꯒꯣꯏꯅꯨꯡꯗ ꯂꯩꯔꯤꯉꯩ ꯌꯨꯝꯕꯥꯂꯣꯟ ꯅꯤꯡꯊꯤꯅ ꯇꯝꯂꯛꯀꯗꯕꯅꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏꯅꯁꯨ ꯃꯆꯥ ꯅꯤꯉꯣꯜꯁꯤꯡꯗ ꯌꯨꯝꯕꯥꯂꯣꯟꯕꯨ ꯃꯃꯨꯠ ꯇꯥꯅ ꯇꯥꯛꯄꯤꯔꯛꯀꯗꯕꯅꯤ ꯏꯃꯧ ꯂꯥꯟꯗꯤꯌꯦ ꯏꯃꯥ ꯏꯃꯥꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤ ꯂꯥꯎ ꯏꯃꯥꯅ ꯅꯪꯕꯨ ꯀꯣꯟꯒꯦ ꯂꯥꯎꯑꯣ ꯏꯃꯥ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯂꯦꯡꯒꯣꯟꯅꯩ ꯇꯣꯟꯗꯣꯟꯕꯤꯅ ꯀꯞꯅ ꯀꯞꯅ ꯑꯩ ꯃꯥꯏꯊꯤꯔꯦ ꯑꯩ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯃꯐꯝꯗ ꯃꯥꯏꯊꯤꯔꯦ ꯑꯩ ꯃꯥꯏꯊꯤꯔꯦ ꯏꯃꯥ ꯏꯕꯦꯝꯃ ꯍꯦꯃ ꯑꯣꯏꯕꯤꯁꯥ ꯃꯅꯦ ꯃꯀꯨꯅ ꯐꯍꯟꯅꯤꯡꯗꯨꯅ ꯉꯥꯡꯕ ꯋꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯐꯠꯇꯅ ꯈꯜꯂꯨꯅꯨꯀꯣ ꯉꯁꯤꯗꯤ ꯑꯩ ꯏꯅꯦꯝꯒꯤ ꯄꯥꯎꯇꯥꯛꯄꯨ ꯏꯜꯂꯨꯗꯕꯒꯤ ꯃꯥꯏꯊꯤꯔꯕꯤ ꯃꯧ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯣꯟꯗꯣꯟꯕꯤ ꯋꯥꯈꯜ ꯅꯤꯡꯊꯤꯅ ꯇꯥꯈꯤꯔꯝꯃꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯅꯨꯃꯤꯠꯇꯒꯤꯗꯤ ꯃꯅꯤ ꯃꯃꯧ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ